I say mayamda information kita pijage ko aine thengnariba singsi problem akani store se hingna bo sona ba masiti ki pesa kitang lapasna aigi pebet masa makak pai batam ai kot kitang angjage ko hambesi pebet masa sna malem sinba thungna hek pai pangama matamda ai mikap thokani miyam se mikap thokani tasengna aigi pebet masa se pai batam ni ko dikse masa khar pan ba hore Kozima pai bakana tanne. This is my code language. Please try to understand whatever I mean. What? The small birdie, pebet, small body, pebet, is learning how to fly around the world. Now, okay, before crossing our nation, our country, India, yes, she is learning how to fly inside India. Okay, after flying throughout the country, India, she is to fly outside of the India. Ko customer lakre na ai life ngak thai ni ko zum ai we life thara di dum ka disturbance sam la dum sapro oji pot ka ai tamning re wa le sapro so ating ba lak ko jing je yu thake du dong ti hai doi ni ko ating ba thake adu do ai vendor na tabani na ai na ka do pa sam se nu ngai do man de asai koi chan ki lei ma tam da thake na ai nu ngai do man ni ta thang ko chan ki se nu ngai ti ai ni tam ka di chan to won adna ai nung si bi ba chan pi bu nung si bi ba kangbu asidi ai gi sol le yam adana lakpi adna ai se ngasi ji sinasin 3000 4000 mai yoram do male njing ngakata aji undang ungtren ban adai bokti ko ngakale tak inner pane store ko tak ni se group among family group lakani ang chakini among daw aduna posit tam ngam da bine kyom ji chunga ta khopone kyom ni fu yang kai ni koi ngasi khoi ko mamal ju mayam de khara hen ge ni mam de kai ne boy ko yi di kyom mapan da sangam baning do aman ba thum bu ne ko without koi ga ni madi koi gi kare tare har side bi organic farming ge product ne ko the mind of the toy ai tasena koi ru mai kai gi di mi ka la ke po mai kai sim di nil ni masi di zero ni Imphal ongi mi si lak traba Imphal ongi mai kai aina hokpa aina chawjirakpa aiden tha da poga si Imphal chaw pai tare pakhang hapet pharakpa da ge dum lai ki buduna yum palaga lai bani ko phamji da lamdam sing mi sing sing ngasai ayuk so koi khun gi mi ta da ma hanu rame ko kamai khanggoi no ma nai as nang yadre nang yar roi hai ai ji kamai yaroi doi no si Hong is it adani, I kamai kangoino. Say kuntra nipu unadana ngasi to unaraga kamai kangoino, I know an happen. I am tada on the kango yam lady sinibay. Mama kata. Taragis am hong me aduna in the kangdovani in a highway. No, I am hide of it. Nang not mitsi for over sineva. Miti koyam parina. I mitnate tada disappoint hongambana. Maram hanu salame madi madam masakta hanu ramina aina kamai khangdoi no haba aina nai uba koina mana hawring masak am phadam bodo adu ngoro phasabdo adu oina su urona hanu ro maya ke ko pogi urdi kamai khangdoi no ba aduna ma na su waro madana diba ma moi bu masak khangbi di na inferiority complex ma rise away ko masai ukse adu noning ma kanira ito
Duna asi zai punsida aina nungdang phajana hayok chage habo hoje aise yamna harau boyati state ki oina ki champion selection phange national chana bagi damakta national sida ki kaimba mana mo 51 kg sida 48 to 51 ko my weight category kanse 46 to 48 habama 48 to 51 about 51 day 54 54 day 57 57 to 60 smile chat level on the weight categories Olympic pattern name to is ado Olympic sisu angang ta handa khandang man ba under 22 have never ko sai hen ba da ba no mata hen ba ya da ba aduga sai sem to ku ya da ba adhar kai mu sem to ku ya da ba ko sem to tri masa ge original sahi mak under 22 sub side na ai san pi photo kam no na ba da awa ba ni mamai khumjalong la ai mas mabung dong lo ai loi photo di yengo ai na thoi na kapi ni mamai khumjenge khumjaloi to nam gu airport the ma kap ki photo da ai profile ching thoga ai ki photo thar mangal laga mai photo chau ching ko ne masi photo ka pe yadra de hana kap si to ge na masa kang roi ba ai ngasi phunari men to idu su ma ware performance ka phajute phajasing so ai mam di kai do masa do am kamal ai ko ware ba masa do adagi opponent amodro su ma golor bani ma ngamabani silver loba mi khande gol ko ni udoi se ma gi lamba to phuna wi live ngai video du yengo ni ma na khar dominate tawi second round third round am wai amadun mabuk to pangten thile oi ma ngai adumai ni makti chana da bane ko adudi moi kanu dadi maina mabuk to pangten thin ba dadi point nam chu phangoi ayo mabuk to sida Padan tin grabna oi ba manga sisi ware Good evening ma'am ai ngasi di yamna nungai taba hai ba do oire taseng ai ngasi di yamna nungai taba hoi ma'am su nungai taba ma'am thengnei adu di yamna special oina hen nungai taba hai gadra adu side hen nungai taba ma'am di thokre asiana yaudna khotana adu ngasi di hingna sirabagi moongda ayama aigi satra maraktage ayama ngasi di thingne magi maming ai loti lorege atuga masak pudi hayeng kautor kanda meyam dagi mating ni matungda ai magi post amtang tawjarakke maming se josina hai na kawi atuga hujuji relief camp da leiba hujik masamak se relief camp da leiraga sanabi yauba yas RCC gi makhada akoi gi khumulampak ta mage sanabale mayam asi am interest oina tabiyo yamna minungsi ama utpiu haibase ai ahama makta da ai request tawjari sigum yamna shocking oiba ai ngasi phawba kanagum mata gi ai request tawdri leibak ki oiba sigum yamda tawgre ai mateng pangbu jakre mayam matengi matungin adu ngasi di 1% amagi mateng da haitare piiba chahi 10 nangairiba hairiba nupa macha si maje kuki gi lan gi maramdagi lan chelak laga khoigi samusang uku gi manakta relief camp dal masle leriba maje medical problem am leiba medical problem je kamai no hamda maje sana bayam phajai tuji angang singi marakta yamna top top maungonda pithorok pa amadi yawe masi miyamna mabu convince haibase ai hamamakta magi oza amoina ozadi ahum sui agoi duda course oina leise hairiba aina mohut sinjaraga haitare yamna angang do hingna si kaiwe asibagi khayata thambadi tahangumsi miyamna matek soidana pangbigani haiduna ai live sida tasengna aibu support to biba miyamama plus angang dubu nusiba oina angang dudigi mateng amtang ai nijari maje hujik sanabju yam phajai chahi mana sanai je chahi ani mukti sure mai maram dai wari khatang nijage maje skin gi ahogi vitamin gumba watpa
चाबा थक्पा वाटलक्पा सिना मरम होइरगा ai marakta na si haidringai da karigumam tangai thamjage sigumba translate nataba yamna kai tare minungsi amagi kema tokma matamdadi support sa ipang phangdabagi mong ama aina he uje hairiba aina ujari si karino hamda translate kini kuki na du tore ada tore haibage di aigi life se mi yam ga to ye share to bi du to bi ada to bi khara keno to halaga na ekta yamba but sigumba angang amagi maje relief camp da leriba angang se sida mateng pangsi haiba sida mayamna support soinan to bi gani haiba se ai thajaba thamaga ai life se to jarapani maje medical hanjan yengure magi asoiba se karino ham tamda yamna manungda soiba adu ada mak hoina uba phangjadraga su medical gi magi report ta magi makut se akoigi calcium watpagi akoigi mapan thongna yengba matamda di calcium watpagi oidi ore oiriba mai makut se corona ajan hore kuire sanaba kuina grip se kuina pai ngamaktaba round ni sanra kanda makuto pai ba ngamaktaba gi magi kinosil stage se yoreba so aduna maunda ina sumhangba matamda mapada in hange yam se engna parents to kosalle sidi aigi ithawni course amoibagi oza amoibagi aina parents to koksalaga aina hange kamai tawbuno kari tawbuno angang se smaina makut se calcium ji kitang leibiraga kinoda doctor da chapiraga amtang ga tobi harakanda parents ne yam tamoi sona ngonda harakki masi ai sajana basu natte magi mapa amana mai thamoi dei tholak pasi kamai tholak ke haba matamda mapi tage tawe mapi tage yamna nungai ta mam ho da man haire oda angang se yam di sana ningi adubu aigi condition jina aigi leiba mong jina ai angang se sana banga moida bagi pibam da leire angang se to halagi haibu khalle maram di ke ginu ham tabda angang se asu kui base ma yeru ma phawa pijaba nga maktri na hairi ma je chahi ani mukti phajal e sanaba magi site tagi yerum amamo piba ngamda bagi pibam haibadi imungi chana thaknaba ama magi school gi kotpagi ama taw matamda angang sigi extra diet mak natraga su nong magi yerum laphoi sangom chaiba sanarwe ama na chang dia daraba si poja si ma chenong pijaba ngamdre na ado cha dia daba moi mapana asagi chana bahubada amani ani hum spaina nong mai pijabadi hai aduda aina thamjaningi pochina aigi site tagi angamba aigi sel ai pisa pai bi misunate ai government gi job tawdana pisa job pai ba misunat tabnina aina pangen pamda kyam pangamni ai kyam pangamo aina pangem da chamga mangai lising ama mangai adu aigi wakanje khalle chahi ama bahupagi di 1 years haitare yam sengna maji uji sub junior gi changak pagi stage yoksala abni ado sanab jam phajaklakpa toks to ningde ado sanabagi to ningdabagi maramna maje pijasi haibai natab relief ama lanchela aga relief ta leiraga sanajage tungi future gi damakta khallaga angang je tharapa matamda angang se yamna soidana quarter pulai lebesu natab yamna thawai yawriba angang madudi ai ta sengna magi marak ta haitare likat tangari ba mayon chongkhak tangari ba sidadi pelong thadallaga mai pusi di ai manganingde sanaba mangna trawsu atop lambi di chakhibadi yai adubu hojikti course amana sa oza amana satra ama magi sanaroi ama uje kamai miding no hamam tamda pangtak tak puto okhoida tasengna akoida leite tawutabu angang segi taine na akoina takpa matamda ma kem pijaram dragadi charam dragadi akoina yam kana taksaluk jadamnina aduna aina haijaningi ba request tawjari sina miyamna aigi follower plus angang dubu nusiba oina minungsi utpiraga ai angang da soidana ai hayeng photo kapminaraga ai heng sanabam da chakani photo kapminaraga ai thagat charakke soidana maduda mayamdagi ai request se kai enate mayamdagi lupa manga do lupa am dangoi cham dangoi chani dangoi su angam ngamba lising doraga su wari ne ai haijari se chahi amagi magi yerumne lapoine sangomne ahum sibukti atai ngamjadraga su aduga yam nungai ba amana asagi adu su ngangnare ngai duda medical gi site tagi akoigi keno akoigi hidak yon ba kangu ka kenom haine adudo ai haibato
MRI hai ba nate MR kangu hai ba maina mana calcium do adugi kino do moi angang dugi kino composition du yengaga adu madi ai tobirage na ma dwai tor yam nuai rapo aduda moi bana angang sidi yam sana ningi to butobu pijaba thakpi pijana belektramnina akoi on bagi phibam da lai hai ba kanda ai od yamna nuai taba adu kana khangni chahi ami matung da lanje pura safadana adagi di afaba oiraktana santi oiraktana adu angang duna normal orakanda moi baina sel hena jaga am tanang ma kanda angang do makha tana dum sana basu yai kesu kaidi adu chahi ama bawbadi ai angang se ai gi site gi haitare ado ai gi site gi haije mayam dagi mateng pidana ai tawbudi tasengna ai jungam moiba tasengna ai bawbada imung sigi kai kedo tori kholi chana hona bada ai ju wadab na teba adubu ai gi site gi di angang di khatang dore gaso ai mateng pangani ai gi site gi ado request humble request please PR thamakan danga sina mu kari gidamakta PR to thamaning der bro PR thamang der kala sengna tum hairo koida PR thamdana ba koi hairo ge Switzerland le Saino jang ki kal lâm nó hộp tên là nói mà Upayum non lo diversion ball na nga jong ithai lo ya swang yum na lai mang ki pai ta di Upayum lo